Jiribamda truck amasung oil pump may chaklakre. Ngasi nung tilpung amaga mininifu rom tarakpada Jiribamgi Lakifu dalaiba oil pump MS Energy Station gi electric panel room kangawda na may hawdo na chaklakpada gi Jiribam Fire Substation gi sub officer CS Ranjit Kumar na luching bati mama na matamta na changsindu na kahena mga tathokadabada gi kalhawre hairi. Adumoy na magthawdo asina maram oirado na pamasi thonglon kre hairi amaram da ngasi ayu angan bapung Mariga minute kuntra ni pile lom tarak pada Imphal Jiribam nambigi lengang pukpi area da lambi sembagi lebak honba Apex Company gi haiba truck AH09BC 0855 ta lambi gi mathak ta tingba electric ki ST line da thenglu badagi mai horak tuna chakre adumoy namag fire service na matam chana kalhaw badagi kahena amang ta thokidra hairi changba yarakri ba mafam singda March 9 dagi piski Pao Jat2 ba khongcha chatlagani Home Minister Amit Shah na chair lauduna Delhi da pangthokibba mifam da tha sigi nipan dagi Manipur gi furup khudingmang na national highway sing yauna lambi pumna magta free movement tawba yahalagani amasung masida ye apan pirakpa singi mathakta chapchaba thabak lawkhalagani haina khangalakhraba matungda hawjik lairiba buffer zone gi mafam sing yauna khul sing da ingtapagi Pao Jat2 ba khongchat ama chana na ba sem saba hawre haina Fox gi president TS Manihana Paumi sing da phongdokre ngasi chingmairong da laiba luf asiga office ta masiga chaminaragli baluf kungi mahut sinba homi singa loinana pangthopa paugi mifam da wafam masi phongdola duna mahangna makhata na hai Amit Shah na khangalakibagi matungin na tha asigi nipan dagi miyamna changba ngamlaktriba mafam singda ingtapagi Pao Jat2 ba khongchat chatlagani loinana laingak wari saduna miyamna kari pamni haibadusu utpaga loinana India laingakna haidokiba wafam sing kadai fawa pukchel sengna thabak to onthorakpagi haibadusu khangnabagi pandamda khongchat asi chatnanaba sem sabani haiki Pikraba Manipur da hawjik amaga changthok changsin tawba yadaba mafam mayam lairi maram asina khongchat asi chatuna lamdu da lairiba miyoi furup sing adugi matungina lining laison pangthoktuna ing taplaba Manipur ama ohenna bohona minagani tawbadabu karamba lambi da kadai da hana chutkani habadudi athuba matamda lepthoklaga miyam da khanghalakani khongchat asi Imphal dagi lamtharaga tongan ba district sing da chatkadabani haina su phongdoki popular government lairingai da hablamba political posting lothokadabani MPCC Popular Government Lairingai da hablamba Advocate General Lauta Development Authority gi Chairman yauna tongan ba political posting Popular Government laitaba na maram oiraga makhata na laifam thokte athubada resign tofam toi hiramasi da mari lainaba authority na miyeng changadabani haina Manipur Pradesh Congress Committee MPCC gi Legal Department ki Vice Chairman Advocate Rabi Khan na phongdoragli BT Road to laiba Congress baba ngasi pangthokiba paugi mifam amada Ravi Khan na makhata na haikiba nongthumam birena February 8 da sem fam dagi resign tawkhraba matung February 12 dagi President rule lakraba matung da hawjik Manipur da popular government ama laitre MLA sing maming khaktagi oina lairibanina department khudingmakta popular government lairingai da khalamba political posting maru oina statutory body amadi government undertaking sing adu masa na political post adu dagi resign tawfam thokpani tawba kharasu yaram lagani thajai haiki mangna makhata khibada Temple of Justice ni khanariba Manipur High Court laiba Advocate General gi post political post amani Constitution gi article 165 ki makhada lengak tu gi thauza lairingai amatam fabu oigadabani Constitution gi matung ina enbirena luchinglam laba government adu gi February 8 na resign tawbada laitrabani na Advocate General gi team da natana statutory body amadi government undertaking khudingmak dissolve tawfam thoi miyam da gyan tahandaba thawdo asi thoktanaba popular government ama laitabagi chapchaba flow amada chathanabagi damak MPCC ki legal team na governor da memorandum pisan kray president rule lairingai matam aseda political alliance amagi thawunsin yaudana corruption laitabalenga amagi mahau chief secretary na pinaba honabiu haina makhata na mahangna thamki leingak nga kotu amadi ITLF ki mathakta action lawgadabani Tombi Union Home Minister Amit Shah na haikiba wafam bu singna duna kotu amadi ITLF na makoina taliba demand pi driba fawba Kuki na khundaba mafam singda free movement tawba yare haina phongdokiba wafam adu Indian Constitution gi wangmada oibana lengak na action lawgadabani haina Shiva Sena Manipur Pradesh ki President M Tombi na phongdokre wafam asing asi babu parada laiba party si office ta pangthokiba paugi mifam amada phongdokhibani M Tombi na makhata arduna law and order thuwairiba kuki khulai paiba singi mathakta India Constitution gi kanglon matung ina action lobo matam oidribra Manipur da ingtapa hanjilangna baching amadi tampaki mafam singda lutawkiba khulai sing yauna logi wangmada paiba khulai sing tangkak anirak thokna pikhalangna bal haikhrabasu ngasi fawa pikhatna lairi masigi mathakta Constitution gi kanglon gi wangmada wafam kaya phongdokli Union Home Minister Amit Shah na tha sigi nipan dagi state asigi tongan ba national highway ahum da free movement ohenna bagi damak governor yauna central forcing da pirak liba yathang asi thagatli
ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯀꯣꯔꯠ 2 ꯑꯃꯗꯤ ITLF ꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯉꯥꯛꯅ ꯂꯣ ꯂꯩ ꯍꯥꯏꯕ ꯈꯪꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯊꯨꯕꯗ NRC ꯃꯄꯨꯡ ꯐꯥꯅ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯗꯨꯅ ꯆꯠꯅꯍꯟꯕꯒ ꯂꯣꯏꯅꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯑꯊꯨꯕꯗ ꯌꯦꯡꯁꯤꯟꯕꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫